ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯔꯛꯄꯨ ꯄꯨꯅꯝꯖꯔꯤ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯃ ꯂꯩꯔꯦ, ꯆꯧ ꯑꯃ ꯂꯩꯔꯦ, ꯁꯤꯗ ꯆꯤꯂꯤ ꯁꯣꯁ ꯂꯩꯔꯦ, ꯁꯤꯗ ꯐ꯭ꯔꯥꯏড ꯃꯣꯃꯣ ꯂꯩꯔꯦ, ꯑꯗꯨꯒ ꯑꯦꯛ ꯔꯣꯜ ꯂꯩꯔꯦ. ꯍꯧꯖꯤꯛꯁꯤꯗ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯀꯩꯅꯣꯅꯤ, ꯑꯦꯛꯀꯤꯅꯤ ꯌꯦꯟ ꯂꯩꯇ꯭ꯔꯕ, ꯑꯁꯤꯅ ꯁꯤꯒ ꯆꯥꯃꯤꯟꯅꯅꯕ ꯌꯦꯟ ꯑꯊꯣꯡꯕ ꯈꯔ ꯂꯩꯁꯜꯂꯨꯔꯦ. ꯑꯩꯅ ꯆꯤꯀꯟ ꯆꯤꯂꯤ ꯇꯧꯒꯦ ꯇꯧꯔꯒ ꯉꯁꯤꯁꯦ ꯄꯨꯡ ꯊꯦꯡꯖꯤꯟꯈꯤꯗꯅ ꯇꯧꯗ꯭ꯔꯦ. ꯌꯨꯝꯗ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯁꯤ ꯃꯌꯥꯝꯁꯦ. ꯁꯤꯁꯨ ꯌꯨꯝꯗ, ꯃꯣꯃꯣ ꯌꯨꯝꯗ, ꯆꯧ ꯌꯨꯝꯗ, ꯐ꯭ꯔꯥꯏ ꯔꯥꯏꯁ ꯌꯨꯝꯗ, ꯆꯤꯂꯤ ꯉꯧ ꯌꯨꯝꯗ, ꯁꯤ ꯈꯛꯇꯅꯦ ꯉꯁꯤ ꯂꯩꯔꯤꯁꯦ. ꯑꯗꯣ ꯆꯥꯕ ꯍꯧꯗꯣꯏꯖꯔꯛꯑꯒꯦ. ꯀꯩ ꯍꯥꯟ ꯆꯥꯅꯦ? ꯐ꯭ꯔꯥꯏ ꯃꯣꯃꯣ ꯍꯥꯟ ꯆꯥꯒꯦ. ꯃꯐꯔꯦ. ꯁꯤꯁꯦ ꯐꯥꯁ ꯐꯨꯗ ꯉꯥꯛꯇꯅꯦ. ꯄꯣꯝꯄꯥꯛ ꯑꯃꯃꯝ ꯂꯩꯔꯤ ꯁꯤ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯇꯧꯕꯅꯤꯅ. ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ ꯗꯦꯠ 17ꯗꯒꯤ 19 ꯐꯥꯎꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯗꯤꯋꯥꯂꯤ ꯑꯃꯁꯨꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯦꯡ ꯃꯥꯖꯣ ꯍꯕ, ꯃꯤꯁꯇꯔ ꯕ꯭ꯂꯨ, ꯏꯁꯇꯔꯟ ꯂꯤꯂꯤ, ꯁꯥꯖꯦꯜ ꯀꯜꯆꯔ, ꯑꯊꯣꯛꯄꯝ 102, ꯆꯥꯡꯒꯥꯝ ꯁꯤꯜꯛ ꯇꯦꯛꯁꯇꯥꯏꯜ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯖꯒꯗꯧꯔꯤꯕ ꯍꯤꯌꯥꯡꯒꯩ ꯀꯩꯊꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯄꯣꯠꯆꯩ ꯌꯣꯟꯕꯒꯤ ꯃꯦꯂꯥ ꯑꯃ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ. ꯍꯥꯏꯔꯤꯕ ꯃꯦꯂꯥ ꯑꯁꯤꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯆꯥꯅ ꯊꯛꯅꯕ, ꯁꯅꯥ ꯂꯤꯛꯀꯣꯟ, ꯐꯅꯦꯛ ꯐꯤꯔꯣꯜ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯄꯨꯕ ꯌꯥꯕ, ꯍꯥꯞꯄ ꯌꯥꯕ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯕꯤꯒꯗꯧꯔꯤ. ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯃꯦꯂꯥꯁꯤꯗ ꯂꯥꯛꯄꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯐ꯭ꯔꯤ ꯂꯣꯇ꯭ꯔꯤ ꯇꯤꯀꯦꯠ ꯑꯃꯃꯝꯁꯨ ꯄꯤꯖꯒꯅꯤ. ꯇ꯭ꯔꯤꯠꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯆꯤꯡꯕ ꯑꯦꯀꯣꯁꯇꯤꯛ ꯁꯦꯛꯁꯟ ꯃꯈꯜ ꯀꯌꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯅ ꯑꯅꯧꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯌꯥꯝꯁꯨ ꯃꯦꯂꯥꯁꯤꯗ ꯂꯦꯡꯕꯤꯔꯛꯑꯣ. ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯆꯠꯀꯗꯣꯏꯅꯦ. ꯗꯨꯀꯥꯟꯗꯗꯤ ꯄꯤꯖꯥꯁꯨ ꯌꯥꯎꯏꯀꯣ. ꯁꯤꯗꯅ ꯈꯔ ꯀꯩꯅꯣ ꯇꯧꯕꯈꯩꯗꯣ. Soy bueno. Kaya natin sila sana mo lang yung yan siya ba dyan. Kung na siya lang lang. Yan naman nila may hawal do ya tende ni capital la masuk tanggap dah. Momo itu aja, gitu.
ꯀꯩꯅꯣꯔꯣ ꯌꯦꯔꯨꯝꯔꯣ ꯔꯣꯜꯁꯨ ꯌꯨꯝꯗ ꯁꯦꯝꯃꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯁꯤ ꯂꯣꯏ ꯁꯦꯝꯃꯤ ꯉꯥꯛꯇꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯍꯨꯞꯄꯦꯅ ꯇꯩꯁꯜꯂꯔ Ta-da! ꯔꯣꯜꯁꯦ ꯍꯥꯟꯅ ꯂꯣꯏ ꯇꯛꯄꯗꯤ ꯄꯨꯛꯁꯦ ꯂꯣꯏ ꯊꯥꯡꯒꯠꯂꯅꯤ ꯇꯧꯅꯤ ꯍꯥꯏꯗꯤ ꯁꯤꯗꯤ ꯃꯣꯏꯗꯥꯅꯤꯅꯅꯦ ꯌꯦꯡꯉ ꯃꯆꯦꯠ ꯃꯆꯦꯠ ꯌꯥꯎꯔꯗꯤ ꯑꯃꯨꯛ ꯍꯥꯎꯅꯤ ꯌꯥꯎꯗꯕ ꯁꯝ ꯍꯥꯎꯔꯛꯇꯣꯏꯅꯤ ꯂꯦꯝꯃꯦ ꯀꯔꯤ ꯇꯧꯅꯕ ꯆꯥꯃꯁ ꯌꯥꯎꯒꯅꯤ ꯇꯧꯊꯣꯛꯈꯤꯒꯅꯤ ꯑꯩꯅ ꯑꯗꯨꯒ
Ta-da! Guys, yum yummy size. Ngamaktre. So plate akong fried rice plate akong. Sumain terus ya. Si jasa lagi ya. Si ngambil. Karena dari si betul lah ibu. Karena yang nanti jawaban. Ye nusi tu bah kono konge hulu gitu. Hao lắm hao à. Cắn nhưเลยแบบดูแบบแต่ถ้าเราที่problem ลากตัวเราแบบWarung ini ada mah jauh ke fried rice kado kita ngam deh sahabat kita nggak nih yang bedina teh kok yang bedina ado video yang menungai berarti fail video deh yang menungai bahasa adum like to beramo usi berarti subscribe to san beramo like to beramo lo selak pada main pun aku amukan suhana paling jadi